Matamgi Manipuri Wari channel asibu tambiriba khwai pumnamakpo taram naujeri ngasi samahau sangam matam sige devdas daruk suba tangkak amo puduna lakjeri mayam punna taminarasi thoiba ma disujata nobigi manakta hospital da lakli matamdo numidangi pung 8 muk tarakli nawide si na nungai na tumduna leirami lata ngakna aima kaidorage nakhwene de muk lakli de Sujata wari pumba dulot sinduna nofit tawrak hairakli. Nene, nawigi manakta laygene lakli ni. Nene chak charba. Chari, nakhwede chak charaklaba natro. Hoi, chari. Lata, lan thoibada yangladuna. Lan, iya warani law. Nachangi manakta ne, ngahak phamlaga potharo law. Yari nene, nene adum phamo. Ai asoy phawa thoklugi. Wado Hiram laga lan thoibada thokre ngai khone he nakhoi ani kappa male kaidong naraki yumda Sujata mama yutapna non thaduna hairakli kaisu tawdi ne lata Sujata gi maong du khangli karigumba wa khara di leir haiba nene ngahak potharo aina wisai ang sanghawrage nene karisu wade da nangdum potharo ngai ha yani pothau ai mapana ngai hak ne hangchit langlugi Adudi nang nanawi managda ngahak lero ko hainene wado Hiram laga kana gi thokre Sujata nungai na tumjariba nangbi gi makokda nungsina nan thabiri melu pirang su hauragli machinda so khonjaldo dapna kapngang tawduna soli Jeta gi laibuk thibe nawbe Jeta nangi tamak karisu tawbu ngamdre Jeta upai leitre e kari tawuni khangdre Wado haina machin mensinduna kapli somdana lan thoibado makhong makota sinduna mamay upsinduna domin hospital gi machi mada phamduna leiri leta lan thoibagi managto chang sinduna nakanda tamna phamtharagladuna ibunga sana lan thoiba mamay non khatuna mapitay thokduna lata de yengladuna khomlakli nene kaidorge lan kaidorge ne nakhoina chinanawa Lan thoiba mamay duna kanama dalay thokduna kapli nakhoiba yumda kari tawnarak lagi na jeso ungduna lehawre kaidawnarak pageba ha kaidawrake haiba su khumde na jeso lan thoiba mamit ira chena lata deng nakli lata amok sanu ngai tana hayo nene da nene haune aina ngasi khalliba buriba waba mayamse mama babung leram lebadi kari su waram leko kari su khalam leko Machay ke waba koknaba khara to hoiraba so hotnaramgani ko machay ke waba yengduna tamne leibu sungamlam le ko atubu ngasidi ekhoi gani haibada kana sulaite iting pangbinaba makhoina chitkrabada nene lata wahai khara duda mapita ragli hai gari ke leitane ge nene leibu sidi masigi sumatakta amboksi paungcha makhoi mayam yangi damakta nache gi damak leibu sidi nakhoi aningi bukari wat pagene Akoibo lamja sarani Akoigani haiduna imungduda karisu leitre Akoibo yumduda mukhalak bayari haiduna Akoibo intorak lenine ha kari haiba Masidabu makoina koigidamakta liapli leiri haina ina khankidro Nene sungda khanbiyu amta haibiyu Masibo ina angangoi bagi wakal khantaba ngamdaduna khallibo khalanene Lata tapna lanthaibabu themlakli Kanan hairino ne hedo ba hairamba taragasune nakhoigi aboksi khangdaba mina haibo iramgani thoina tasilono ko aboksi masana wapam sairik bani ne ha imasi na ba leta pakhali maramdi bina na ngang thokiba wa mata mapung phada na tokiba ngasi phawbu yaungdri leta lanthoiba bunung sina yengladuna nachina naude karam tawba Kadai raja tawba Nene leiri nene gida nungai na leitok loire Ambok sinang hangbabu hena su khanjinganu kolan Nabok siri ngang ningbada ngang nidoni Lan thoiba kari su khamde Maiko nakhoi babok sina yadaba kari thabak tawrage Kari su tawdi nene Ahana ngang bani saunu ko yumda chatnaba tawro Akhoi nawgi nagda leigani nene Mapam kada su chatlui
ꯄꯣꯛꯃꯤꯟꯅꯗ꯭ꯔꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯏꯃꯥ ꯑꯃꯠꯇꯅ ꯄꯣꯛꯄꯤꯕ ꯏꯆꯟ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯐꯥꯎꯕ ꯃꯕꯨꯡ ꯃꯆꯦꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯄꯤ ꯃꯥꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯁꯣꯏꯗꯅ ꯈꯟꯍꯟꯒꯅꯤꯌꯦ ꯂꯇꯥ ꯉꯛꯅ ꯂꯟꯊꯣꯏꯕꯗ ꯌꯦꯡꯂꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯅꯥꯎꯕꯤꯁꯦ ꯀꯩꯗꯧꯔꯒꯦ ꯂꯟꯊꯣꯏꯕ ꯅꯥꯎꯕꯤꯒꯤ ꯑꯅꯥꯕ ꯃꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯌꯨꯝꯗꯣ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯄꯣꯝꯕꯒꯤ ꯋꯥꯔꯤꯗꯨ ꯂꯇꯥꯗ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯂꯇꯥ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯀꯞꯈꯤ ꯅꯥꯎꯕꯤꯒꯤ ꯈꯟꯕꯗ ꯄꯣꯛꯄꯗꯒꯤꯅ ꯃꯅꯤꯡꯇꯝꯕ ꯐꯪꯗ ꯃꯤꯒꯤ ꯃꯀꯥꯗ ꯆꯍꯤ ꯀꯌꯥ ꯂꯦꯜꯂꯛꯂꯕ ꯄꯨꯟꯁꯤꯅꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯛꯂꯕ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛꯁꯨ ꯅꯣꯡꯗꯝ ꯊꯤꯅ ꯇꯝꯕꯤꯔꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯟꯊꯣꯏꯕ ꯗꯣꯛꯇꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯃꯇꯝ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯥꯎꯕꯤꯕꯨ ꯃꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯃꯤꯟꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯊꯣꯏꯕ ꯂꯟꯊꯣꯏꯕ ꯎꯡꯗꯨꯅ ꯐꯝꯂꯝꯕꯅꯤ ꯃꯆꯦ ꯁꯨꯖꯥꯇꯥꯅ ꯀꯧꯔꯛꯄꯗ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯑꯗꯨꯒ ꯋꯥꯗꯤ ꯉꯥꯡꯗ ꯌꯦꯡꯂꯛꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯔꯤꯁꯨ ꯇꯧꯗꯦ ꯆꯦꯇꯥ ꯁꯨꯖꯥꯇꯥꯁꯨ ꯃꯧꯄ꯭ꯋꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯂꯤ ꯆꯦꯇꯥ ꯅꯥꯎꯕꯤꯗꯤ ꯇꯨꯝꯍꯧꯔꯤꯌꯦ ꯇꯨꯝꯅꯤꯡꯉꯦꯗ ꯍꯥꯏ ꯍꯤꯗꯥꯛꯀꯤ ꯃꯌꯥꯛꯇꯨꯅꯔ ꯈꯪꯗꯦ ꯂꯟꯊꯣꯏꯕ ꯃꯃꯥꯏꯗꯣ ꯅꯟꯊꯗꯨꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦ ꯉꯁꯥꯏ ꯗꯣꯛꯇꯔꯒ ꯑꯗꯨ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ ꯀꯩꯁꯨ ꯅꯠꯇꯦ ꯁꯨꯖꯥꯇꯥꯗꯨ ꯆꯤꯡꯅꯗꯨꯅ ꯍꯥꯏꯔꯣ ꯀꯩ ꯋꯥꯔꯤꯅꯣꯕ ꯅꯪ ꯆꯦꯇꯥꯗꯅꯦ ꯋꯥ ꯂꯣꯠꯀꯦ ꯈꯜꯂꯤꯔꯣ ꯊꯣꯏꯕ ꯆꯦꯇꯥ ꯋꯥ ꯂꯣꯠꯄ ꯅꯠꯇꯦ ꯑꯔꯨꯕ ꯋꯥꯔꯤ ꯑꯣꯏꯗꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨꯗꯤ ꯀꯔꯤ ꯋꯥ ꯑꯩ ꯈꯪꯕ ꯌꯥꯗꯕ ꯀꯩ ꯋꯥꯅꯣꯕ ꯍꯥꯏꯔꯛꯑꯣ ꯆꯦꯇꯥ ꯑꯩ ꯅꯥꯎꯕꯤꯒꯤ ꯁꯛꯇꯝꯁꯦ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯃꯥꯕꯨ ꯑꯩꯈꯣꯏ ꯏꯔꯛꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯃꯤꯟꯅꯕ ꯐꯪꯂꯔꯣꯏꯗ꯭ꯔꯕ ꯍꯥꯏꯅ ꯏꯆꯦ ꯅꯨꯄꯥ ꯃꯇꯝ ꯀꯨꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯤꯡꯃꯤꯟꯅꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯟꯊꯣꯏꯕꯗꯨ ꯀꯞꯂꯛꯂꯤ ꯁꯨꯖꯥꯇꯥ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯂꯟꯊꯣꯏꯕꯁꯨ ꯀꯞꯅ ꯀꯞꯅ ꯆꯦꯇꯥ ꯃꯃꯥꯒ ꯄꯥꯎꯝꯒꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯀꯣ ꯅꯥꯎꯕꯤꯕꯨꯁꯨ ꯁꯣꯏꯗꯅ ꯐꯍꯟꯕ ꯉꯝꯂꯝꯒꯅꯤꯀꯣ ꯊꯩꯕ ꯆꯦꯇꯥ ꯑꯩ ꯅꯥꯎꯕꯤꯒꯤꯗꯃꯛꯇ ꯀꯤꯠꯅꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯗꯣꯛꯇꯔꯒ ꯋꯥꯔꯤ ꯄꯨꯕ ꯇꯥꯟꯅꯕ ꯂꯣꯏꯔꯦ ꯊꯩꯕ ꯑꯁꯦꯡꯕꯅꯤ ꯃꯃꯥ ꯄꯥꯎ ꯑꯋꯥꯠꯄꯗꯅ ꯊꯜꯂꯕ ꯊꯃꯣꯏꯁꯤꯗ ꯑꯩ ꯅꯥꯎꯕꯤ ꯋꯥꯠꯄꯒꯤ ꯃꯩꯆꯥꯛ ꯍꯥꯞꯆꯤꯟꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯂꯣꯏꯌꯦ ꯆꯦꯇꯥ ꯁꯨꯖꯥꯇꯥ ꯈꯨꯝꯗꯦ ꯀꯞꯄ ꯅꯠꯇꯅ ꯂꯟꯊꯣꯏꯕꯒꯤ ꯃꯀꯣꯛꯇꯁꯨ ꯅꯨꯡꯁꯤꯅ ꯅꯥꯟꯊꯖꯔꯤ ꯂꯟꯊꯣꯏꯕ ꯃꯆꯦꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯤ ꯆꯦꯇꯥ ꯄꯥꯈꯠꯀꯅꯨ ꯑꯩꯁꯨ ꯅꯥꯎꯕꯤꯁꯨ ꯀꯔꯤꯁꯨ ꯇꯧꯔꯨꯏ ꯍꯌꯦꯡ ꯅꯥꯎꯕꯤꯗꯣ ꯅꯥꯕ ꯐꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯥꯟꯅꯒꯨꯝꯅ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯊꯩꯕ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯀꯅꯥꯒꯤꯗ ꯂꯩꯒꯅꯤ ꯌꯨꯝ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯑꯩꯈꯣꯏꯗꯤ ꯂꯟꯊꯣꯏꯕ ꯅꯧꯐꯦ ꯇꯧꯗꯨꯅ ꯃꯆꯦꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯥꯎꯊꯣꯛꯅꯕ ꯋꯥ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒꯤ ꯀꯔꯤꯒꯤ ꯃꯊꯥ ꯁꯥꯏꯅꯣ ꯑꯩ ꯅꯨꯄꯥꯅꯤ ꯑꯗꯨꯁꯨ ꯃꯆꯦ ꯁꯨꯖꯥꯇꯥꯒꯤ ꯃꯧꯄ꯭ꯋꯥ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯅꯤ ꯏꯆꯦꯒ ꯏꯆꯜꯒ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯃꯌꯨꯝ ꯂꯩꯖꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯣꯏꯌꯦ ꯅꯧꯄꯥꯅ ꯊꯩꯕ ꯌꯥꯔꯦꯁꯦ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯝꯃꯅꯤꯕ ꯑꯩꯈꯣꯏ ꯎꯗꯕꯗ ꯍꯣꯏ ꯂꯟꯊꯣꯏꯕ ꯃꯆꯦꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯩꯊꯣꯛꯄꯤꯔꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯆꯦꯇꯥ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯃꯥꯡꯗ ꯅꯪꯒꯤ ꯄꯤꯁꯦ ꯇꯥꯍꯟꯒꯅꯨꯕ ꯑꯩ ꯄꯥꯡꯒꯜ ꯁꯣꯟꯊꯕꯒꯨꯝꯅ ꯇꯧꯏ ꯏꯁꯥꯗ ꯐꯥꯖꯤꯟ ꯄꯨꯁꯤꯟꯕꯒꯨꯝꯅ ꯌꯥꯝꯅ ꯋꯥꯏ ꯑꯩꯅ ꯆꯦꯇꯥꯕꯨ ꯁꯣꯏꯗꯅꯅꯦ ꯍꯥꯟꯅꯒꯨꯝ ꯃꯤꯅꯣꯛ ꯇꯝꯍꯟꯒꯅꯤꯌꯦ ꯁꯨꯖꯥꯇꯥ ꯃꯧꯄ꯭ꯋꯥꯒꯤ ꯋꯥꯍꯩ ꯈꯔꯗꯨꯗ ꯅꯨꯛꯃꯤ ꯅꯨꯛꯃꯤ ꯇꯧꯖꯔꯛꯂꯤ ꯄꯤꯔꯥꯡ ꯃꯔꯛꯇ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯎꯠꯅꯔꯝꯗꯦ ꯐꯅ ꯋꯥꯔꯕꯁꯨ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯅꯗ꯭ꯔꯕꯁꯨ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕꯗꯤ ꯈꯪꯅꯔꯝꯂꯤ ꯂꯟꯊꯣꯏꯕ ꯃꯌꯨꯝꯗꯒꯤ ꯁꯥꯎꯗꯨꯅ ꯊꯣꯔꯛꯄꯗ ꯀꯔꯤꯁꯨ ꯄꯨꯔꯛꯇꯦ ꯁꯦꯜ ꯊꯨꯝ ꯁꯦꯠꯅ ꯆꯥꯅꯕ ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯌꯨꯝꯗ ꯍꯟꯗꯅ ꯂꯩꯔꯛꯂꯕꯅꯤನ ꯃꯐꯤ ꯃꯔꯣꯜ ꯁꯦꯜ ꯊꯨꯝ ꯗꯔꯀꯥꯔ ꯂꯩꯕꯅ ꯂꯟꯊꯣꯏꯕ ꯃꯁꯥꯗꯒꯤ ꯏ ꯂꯧꯊꯣꯛꯇꯨꯅ ꯁꯦꯜꯕꯨ ꯑꯣꯟꯅꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯑꯅꯥꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯁꯦꯜ ꯈꯔ ꯈꯔ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯃꯆꯦ ꯈꯪꯍꯟꯗ ꯇꯧꯖꯔꯤ ꯃꯆꯦꯅ ꯈꯪꯗ꯭ꯔꯕꯁꯨ ꯂꯇꯥꯗꯤ ꯈꯪꯂꯝꯂꯤ ꯂꯇꯥꯁꯨ ꯅꯥꯎꯕꯤꯒꯤ ꯃꯇꯥꯡꯗꯒꯤ ꯕꯤꯅꯥꯅ ꯃꯥꯕꯨ ꯇꯥꯟꯊꯣꯔꯛꯈꯤ ꯂꯇꯥꯅ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯁꯨꯖꯥꯇꯥꯒꯤ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯕꯤ ꯂꯟꯊꯣꯏꯕꯅ ꯀꯤꯠꯅꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯧꯈꯤꯕꯗꯨꯃꯁꯨ ꯆꯥꯟꯅꯗꯕꯗꯒꯤ ꯄꯤꯕ ꯌꯥꯈꯤꯗ꯭ꯔꯦ ꯁꯨꯖꯥꯇꯥꯅ ꯄꯤꯒꯦ ꯇꯧꯏ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦ ꯅꯣꯡꯃ ꯁꯤꯕꯒꯤ ꯃꯇꯝ ꯉꯥꯏꯔꯤꯕ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯋꯥꯅ ꯃꯇꯝ ꯉꯥꯏꯔꯤꯕꯤ ꯅꯥꯎꯕꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯞꯅ ꯀꯧꯔꯛꯂꯤ ꯌꯥꯄꯥ ꯂꯟꯊꯣꯏꯕ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯈꯨꯝꯂꯛꯂꯤ ꯍꯥꯎ ꯌꯥꯃꯨꯡꯁꯤꯗ ꯂꯩꯌꯦ ꯆꯦꯇꯥ
Sujata mapi tapna taba haurakli Naubi ki makhutpu tamna paisinbiduna nanthambiraga khonjal nikna khomnakli Jeta sida leye Nakhoi waramlani ko Lamnan bi aiga Thengarubadagi Sujata di kappana khomba ngamdre Kaiga dugma wadu hainu Nang yamung sauro haibra ha Aina dugma wadu haigana haibana draba Yambong na school halakpada Aiga chappa laiduna puraklaga Aina chabado Pangdaba koire Lanthoiba taraktanaba kana khangni mitnu pirangdo Aduba pirang mahakso lamhen bahaiduna thingna chentharaki kaitharaklaba pandagi jolakpa ichalgo atara khamleita Anabadabu sumpukning biksaladine karam kana phabangam doino Aiso jeta so nenela taso layirsidi Ichanbu kari janinge Yambungna phatchatlaga layuraga loire kaino Naubi kari su janingde haiduna mangakto hairagli Amadadi haidana yambunga jase Naubi kapladuna Yambo Ay kuida hingani Nusirban akoiga kuida leminaba phangani Ay thajadre Adubu yambo Ay nakoidagi lapna chaningdi Ay yamna kichaiye cheta Nakoiga kainaba ay ngamloye Ay bomtadi asibu kawu mahagi khutnagi Amtadi kanbiyuba yambo Waris wana Nakoigi nagdalayhan biyo Lanthoiba karisu khumba ngamdre Bangal pumbado kanagumba amana monkibagumna hikik launa kaplagli khamba nang hauda Sujata ladaso kapli amadi akoibada leiba dongan mamaphamdagi anaba yengba lakliba pumnamak makhoigi mataw uraga kapnadaba nungaite sonadaba kanasu yaundre kumhai yengbago mamitagi mapita mamakhay yengnari Lanthoiba ariba thongna phodoktuna wana khangjinduna khomlakli Naubia nang karisu tawri Nangi amung lehisede Yamungi khutagi kananano Ichanung sibibo munduna pukhigadawa Matik leiradi aigi mangna tholoksanu Wadu hairamlaga mamaidu leithoktuna kapli Naubi Lanthoibagi khodangdo tapna lamduna pai Lanthoiba pitana yomlaba mit aniduna ningamdana Naubibu yenglakli Yambo Nachan boroi boina Nachan ginasa laibim Pasina yamungbu Kahawangamda Ningsingduna laikinaba Nawi kaplega makhamaksu tarakli Yamung soibu kawu yareko Ay leijadi Yamung kanada na laikane Lanthoiba naubina tumliba phamungduda mamai upsinuna kapli wadi ngangda Sujata su kapladuna Sir Akoiga wamase ubiduna Ay nginawiba phanbiroba Lata kapna Sujata mo themjinbiri Naubina Jeta Kaigi kaplino Naubi Hayengai leitrabasu Aigi sakmanabi Yamong ginusida Yamong bulaw haluro Aduga Jeta Yambo Nangsina ko ay Nangay na lairaw ko Naubi kapladuna mong sumakatarakni Ay Lairay bagtagi yung charaki ko Inawgi mahod kanana sa sinbangamlagi Asihangduna makoy masen kapminari Anagpadalay na mamiyuising na makoy batyamjinbiri Naubi yamwana lataba kong jarakli Nene Lata mapitay thuglaga naubi ki managta changlagduna pamtharaga khumlakli Ahawne Imongbu kari shamlauge kari janingge Naubi kari sa janingde haiduna makokto hai Wayam ngangnanu ko nasada waraniye Nene Kasidi Ay wayam ngangning Ay garoy matamdo Laklabra khangdi Nang mo naman hay ganun Nang yamong sawang patari Nang yamong kito nang bo Ki Ito nene Hay ni Imong bukari hay ning lino Ay gilay bagta Matang mapok hay badol ay ramlaba Ay ni Yambong ni Jeta ni Ninegi chahoy na po papangjagay ko Naubi Ay nauyang dada Itong chat mo yam ki Ay yam hingning ngayon ako'y ginaragda Ay mo hingan biyo ba nide Naubi Lanthoiba naubi ki wahay singdo taba ngamdabadagi Kadagi chentokre Aduga mapamada cheto na paglang na nga do na kapta na laiki Lanthoiba mamit anido Pita na tamad kiba na Managta ka na laydi Kana pamli ukidri
ꯌꯥꯝ ꯊꯥꯖꯗꯅ ꯅꯨꯡꯁꯤ ꯃꯃꯥ ꯁꯛꯄꯤ ꯃꯅꯦꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯄꯗꯒꯤ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯅꯤ ꯅꯨꯡꯁꯤꯅ ꯎꯔꯦ ꯂꯟꯊꯣꯏꯕ ꯃꯊꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ ꯀꯞꯇꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯍꯤꯛꯅ ꯀꯞꯂꯤꯕꯗꯨ ꯅꯨꯡꯁꯤ ꯇꯞꯅ ꯂꯟꯊꯣꯏꯕꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯋꯥꯕꯗꯨ ꯁꯤꯌꯔ ꯇꯧꯒꯦ ꯈꯟꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯣꯟꯖꯦꯜ ꯇꯞꯅ ꯍꯪꯂꯛꯂꯤ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯂꯟꯊꯣꯏꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥꯏꯗꯨ ꯐꯠꯂꯩ ꯊꯣꯔꯛꯂꯤ ꯅꯨꯡꯁꯤ ꯑꯣꯏꯔꯝꯕꯗꯨꯗ ꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯡꯁꯤ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯄꯤꯇꯅ ꯄꯣꯝꯆꯣꯠ ꯆꯣꯠꯂꯕ ꯂꯟꯊꯣꯏꯕꯒꯤ ꯃꯃꯥꯏꯗꯣ ꯈꯪꯍꯧꯗ ꯃꯈꯨꯠꯅ ꯇꯩꯊꯣꯛꯂꯨꯏ ꯅꯨꯡꯁꯤ ꯃꯈꯨꯠꯇꯨ ꯐꯠ ꯑꯃꯨꯛ ꯆꯤꯡꯁꯤꯜꯂꯦ ꯁꯣꯏꯔꯦ ꯈꯟꯗꯨꯅ ꯑꯗꯨꯒ ꯔꯨꯃꯥꯜ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯟꯊꯣꯏꯕꯗ ꯄꯤꯔꯛꯂꯤ ꯂꯟꯊꯣꯏꯕ ꯇꯞꯅ ꯔꯨꯃꯥꯜꯗꯨ ꯂꯧꯔꯤ ꯑꯗꯨꯕꯨ ꯃꯤꯠ ꯐꯝꯗꯦ ꯅꯨꯡꯁꯤꯗꯒꯤ ꯍꯣꯡꯕ ꯂꯩꯇꯦ ꯍꯧꯖꯤꯛꯁꯨ ꯃꯪꯒꯨꯝ ꯊꯣꯛꯂꯤ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯅꯥꯀꯟ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯀꯅꯥ ꯉꯝꯗꯕ ꯌꯥꯎꯔꯒꯦ ꯂꯟꯊꯣꯏꯕ ꯎꯔꯤꯕ ꯅꯨꯡꯁꯤꯒꯤ ꯁꯛꯇꯝꯗꯣ ꯇꯥꯏꯕꯪꯅꯤ ꯃꯪ ꯅꯠꯇꯦ ꯈꯪꯂꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗ ꯅꯨꯡꯁꯤꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯈꯤ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯟꯊꯣꯏꯕꯕꯨ ꯏꯟꯊꯣꯛꯆꯩ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ ꯃꯤꯅꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯅꯨꯡꯁꯤ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯤꯅ ꯎꯔꯗꯤ ꯐꯖꯔꯣꯏꯌꯦ ꯂꯟꯊꯣꯏꯕ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤꯕꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯈꯪꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯅ ꯋꯥ ꯍꯧꯗꯣꯔꯛꯂꯤ ꯀꯅꯥ ꯅꯥꯒꯦ ꯏꯆꯟꯅꯨꯄꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯑꯅꯥꯕ ꯀꯟꯕ ꯃꯥꯜꯂꯤ ꯅꯨꯡꯁꯤ ꯋꯥ ꯃꯈꯥ ꯍꯥꯏꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯀꯤꯠꯅꯤ ꯑꯅꯤꯃꯛ ꯃꯊꯧ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯟꯅ ꯀꯔꯤꯁꯨ ꯈꯪꯍꯧꯗ꯭ꯔꯕ ꯌꯦꯡꯍꯧꯗ꯭ꯔꯦ ꯈꯪꯍꯧꯗ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯌꯦ ꯂꯟꯊꯣꯏꯕ ꯇꯞꯅ ꯅꯥꯎꯕꯤꯒꯤ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯔꯥꯏꯕꯛ ꯌꯥꯝ ꯊꯤꯀꯣ ꯑꯗꯨꯗꯤ ꯂꯟꯊꯣꯏꯕ ꯈꯨꯝꯗꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯅꯪꯁꯨ ꯅꯌꯥꯡ ꯈꯔ ꯀꯪꯕ ꯃꯥꯜꯂꯤ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯂꯤ ꯅꯨꯡꯁꯤꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯡꯁꯤ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯣ ꯏꯃꯨꯡꯒꯤ ꯅꯨꯡꯁꯤ ꯈꯨꯝꯒꯦ ꯇꯧꯔꯤꯉꯩ ꯃꯥꯕꯨ ꯀꯧꯔꯛꯄꯒꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯆꯠꯈ꯭ꯔꯦ ꯂꯟꯊꯣꯏꯕ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯅꯨꯡꯁꯤꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯃꯤꯠ ꯀꯨꯟꯅꯤꯃꯨꯛ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯁꯤꯕꯨ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯕꯨ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯅꯥꯎꯕꯤ ꯍꯤꯡꯅꯤꯡꯅ ꯍꯤꯡꯕ ꯉꯝꯖꯈꯤꯗꯦ ꯀꯌꯥꯗ ꯋꯥꯅ ꯈꯪꯂꯝꯒꯅꯤ ꯂꯩꯔꯝꯂꯦꯟꯗ ꯆꯠꯅꯤꯡꯗ ꯆꯠꯄꯗ ꯇꯥꯈꯤ ꯑꯇꯣꯟꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯅꯨꯡꯁꯤꯔꯕ ꯌꯥꯝꯕꯨꯡ ꯆꯦꯇꯥ ꯅꯦꯅꯦ ꯂꯇꯥ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯂꯝꯗꯨꯅ ꯍꯥꯡꯂ ꯃꯥꯂꯪꯗ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯇꯤꯟꯈ꯭ꯔꯦ ꯅꯥꯎꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯨꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯨꯖꯥꯇꯥ ꯑꯃꯗꯤ ꯂꯟꯊꯣꯏꯕ ꯃꯃꯥ ꯄꯣꯛꯄ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯃꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤ ꯃꯕꯣꯛꯔꯥꯗꯤ ꯂꯟꯊꯣꯏꯕꯒꯤ ꯃꯥꯃ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯅꯦꯝ ꯕꯤꯅꯤꯇꯥ ꯃꯈꯣꯏ ꯑꯍꯨꯝꯇ ꯌꯨꯝꯁꯤꯗ ꯂꯩꯕꯅꯤ ꯀꯨꯃꯥꯔ ꯑꯃꯗꯤ ꯕꯤꯅꯤꯇꯥ ꯃꯆꯥ ꯌꯥꯎꯖꯗꯦ ꯁꯨꯅꯣꯝꯗꯅ ꯂꯩꯖꯕꯅꯤ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯃꯗꯤ ꯅꯠꯇꯦ ꯂꯟꯊꯣꯏꯕ ꯁꯨꯖꯥꯇꯥꯕꯨ ꯃꯥꯒꯤ ꯃꯥꯃ ꯑꯃꯗꯤ ꯃꯅꯦꯅ ꯃꯆꯥ ꯁꯛꯅ ꯂꯧꯁꯤꯟꯈꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕꯕꯨ ꯃꯤ ꯑꯣꯏꯅꯕ ꯁꯦꯝꯂꯛꯈꯤ ꯂꯟꯊꯣꯏꯕ ꯑꯕꯣꯛ ꯁꯤꯕꯤꯅꯥꯕꯨ ꯁꯤꯡꯅꯗꯨꯅ ꯍꯣꯠꯅꯈꯤꯕꯅ ꯉꯁꯤꯗꯤ ꯃꯥꯏ ꯄꯥꯛꯂꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯂꯟꯊꯣꯏꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯅꯤꯡꯁꯤꯡꯂꯤ ꯃꯥꯒꯤ ꯑꯣꯐꯤꯁꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯇꯟꯖꯥꯗꯨꯗ ꯊꯣꯡ ꯊꯤꯜꯂꯛꯂꯤ